Sayol amagi manungda president rule lokthokuna Chief Minister haptrabadi miyamna yaba lusingba ama khallagani haina Emagi Meirana phongdorakle Manipur miyam kham thengna waduna lairaba matam asida president rule thamjilakpa yaningde ngasidagi Sayol amagi manungda president rule lokthokuna Chief Minister ama haptaba tarabadi miyamna yaba lusingba ama khallagani haina Emagi Meiragi convener T.A. Sujatana phongdokre Manipur Press Club da ngarang pangthokiba pawgi mifamda T.A. Sujatana mathakki wafam asi phongdokladuna mahakna Hauzik Manipur da oid batang dulai tadaba amadi sarang naba phiba masigi warosin purakpa ngamgadaba amadi miyamgi yaifanaba puksel sengna thabak tawba ngamgadaba lusingba ama yamnamak mathau tare maram asina Sayol amagi manungda Chief Minister ama haptuna lana sigi warosin puraknaba lamyanba hijam irabot kumba lusingba ama Manipur gi miyamna khallasi haike mana makha taraduna hai kumja 2023 gi May 3 dege ngasi phawba sahi ani pharakadoriba phawba miyam taptana waba yaba waduna lakle lana sina maram oiduna Manipur kaibi yaroi haiduna samjaraba nomagi thabak suduna hinglamba kaya khutta kholai paiduna khul ngakpa tholaklibane lana se tholakpadagi ngasi phawba nupi angang yauna misam kaya sikre mioi lising kaya na mayum leitana relic game singda ngasi phawba sangjafam loduna wana punsi lele asiguma phiba masi leiringai serakta tha asigi mapalda Chief Minister nongthombam biren pham thadokiba haibase yamna laibak thibane status da leiriba MLA khudimak Manipur miyamna bot thadaduna kahan khiba ngaktane masimag na miyamgi afaba thabak torokpagi mahot onna tainabada center gi yaka yengduna Chief Minister su pham thadokre matang asida panba yabade state asigi lusingbu sing center gi mi laklaga khankhibana te habase khangjingadabani hainasu Sujatana phongdokhe Kukina namna taba mafam singda separate administration gi demand hena cancel aduna February 19 da pangthokani haina toramba mass rally adu India lenga na pangthoktana ba haijarakpadagi Kukijo council na khudakta khanaraba matungda hairiba mass rally adu pangthoklaroi haina Kukijo council gi makedagi khangalagle Kuki di refugee ni noigi lam leite nakoina taleba homeland adu Kuki refugee homeland haigadabani haina NSNIM atokilon sana phongtokre